मक्सदफम पाव खरा अपडेट तौजरी मिरेल संघ थम्लक्लिबा ट्राइबल सिंह हक्चांग चामग हुंफुत्रा मंगा की मनुंगदा चामग हुंफुगा मपन मसक खांदोक्ले मणिपुर लेगाना लैरोन चनफम मपन खांदोक्लमले निंगथौगावा फावदा लैरोन चननबा सुप्रीम कोर्टना खांगलगले हक्चांग पुंगनमक पोस्टमार्टम एग्जामिनेशन तौबदा DNA सैंपल लौद्रबदी अमुक हन्ना लौगदबनी आइडेंटिफाई तौरबा ट्राइबल की हक्चांग चामग हुंफुगा मपन की मनुंगदा मरफुगा मथोय क्लेम तौरकले मरफुगा निफान क्लेम तौरकद्रे मे अहुमदगी मणिपुर थोरकिबा कांग्लुप मसेलगी इरांगसिंग मरम ओइरादुना लैखिद्रबा ट्राइबल सिंह तोंगान तोंगानबा मिरेल संघ थम्लक्लिबा हक्चांग चामग हुंफुद्रा मंगागी मनुंगदा चामग हुंफुगा मपन आइडेंटिफाई तौरे मखोयगी मनुंगदा हक्चांग मरफुगा मथोयना इमुंग मनुंगी मियोइसिना क्लेम तौरकले अदुबो हक्चांग मरफुगा निफानदि क्लेम तौरकद्री हाइबगा लोइदना हक्चांग सिंह असि मणिपुर लेंगाकी मैकेदगी लैरोन चंदुना अरोइबा मथौ मंगम पांगथोकनबा खांदोक्लबा मफम मापनदा लागिबा निंगथौकाबा नुमित फावबगी मनुंगदा लैरोन चननबा सुप्रीम कोर्टना खांगलगले लेबाक असि ख्वाइदगी वांगलाबा वेलसंग ओरिबा सुप्रीम कोर्ट ऑफ इंडिया की डायरेक्शन असि ngasi चीफ जस्टिस DY चंद्रचूड लुचिंगलगा जस्टिस देवी पार्टीवाला अमसुंग जस्टिस मनोज मिश्रा यावखिबा बेंच अमना पार्टी पुनमकी महचिनबा काउंसिल सिंह तौनरकबा सबमिशन सिंह तारबा मतुंगदा पीखिबने बेंच असि लुचिंगखिबा चीफ जस्टिस न लैखिद्रबा मियोय सिंह हक्चांग सिंह बिरल संघ मतम कक्तना थमजिनबा यारोय हायरादुना मणिपुर थोगली बिहिरांग सिंह मतंगदा सुप्रीम कोर्टना खनखिबा कमिटीना पीखलकबा रिपोर्ट हौजिक फावबदा स्टेट असि तोंगान तोंगानबा मिरेल संघ ट्राइबल सिंह हक्चांग चामग हुंफुद्रा मंगा थमलगले मखोयगी मनुंगदा हक्चांग चामग हुंफु मपन गिदी आइडेंटिफाई तौरे अदुगा आइडेंटिफाई तौरबा हक्चांग चामग हुंफुगा मपन की मनुंगदा मरफुगा मथोयना मखोयगी हिमुंग मनुंगी मियोइसना क्लेम तौरकलगा तोपा हक्चांग मरफुगा निपान गिदी क्लेम तौरक्ट्री अमसुंग मणिपुर लेंगाकी मैकेदगी हक्चांग सिंह असि लैरोन चंदुना अरोइबा मथौ मंगम पांगथोकदबा मफम मापन खांदोक्ले हाइकी सुप्रीम कोर्ट सेमखिबा थबक्तगी पोथारबा जस्टिस अहमग रिपोर्ट असि मरी लेनबा ngasi चीफ जस्टिस न लुचिंगबा बेंच ना हक्चांग सिंह असि मतंगदा पीखिबा तोंगान तोंगानबा डायरेक्शन सिंगदे मिरेल संघ थम्लक्लिबा हक्चांग सिंह मनुंगदगी आइडेंटिफाई तौरबा अमसुंग क्लेम तौरबा हक्चांग सिंगति मणिपुर लेंगाकना खंदोक्लबा मफम मपनदा अतोपा पार्टी सिंह खुद थिंजिलहंदना मखोयगी अरोइबा मथौ मंगम पांगथोकदबने थबक असि लागलिबा निंगथौगाबा नुमित फावबगी मनुंगदा पांगथोकनबा मणिपुर लेंगाकी अथॉरिटी सिंगना आइडेंटिफाई तौरबा हक्चांग सिंह ख्वाइदगी नकनबा मियोइसिंदा पाव पीगदबने अदुगा आइडेंटिफाई तौरबसु हौजिक फावदा क्लेम तौरक्ट्री हक्चांग सिंह मणिपुर लेंगाकी मैकेदगी लागलिबा निंगथौगाबा नुमित फावबगी मनुंगदा मखोयगी ख्वाइदगी नकनबा मियोइसिंदा पाव पीगदबने आइडेंटिफाई तौद्री हक्चांग सिंह लैरोन चंदुन अरोइबा मथौ मंगम पांगथोकपगी अयाबसु मणिपुर लेंगाकता पीरे अदुमैनमक थौरमदु लाइनिंगी सनबी मतुंगिना पांगथोकदबनी हाइरे लैरोन चनबगी थबकसिंग असि मथंग मनहौ नायना निंगथीजना पांगथोकनानबगीदमक DC सिंह अमसुंग पुलिस की SP सिंगना लॉ एंड ऑर्डर की फिवम ngaknadaba lokotpam thokpa thabak sing lokotpadasu ayaba piri hairi adumainama haksang sing asi postmortem examination pangthokibada karigamba DNA sample sing lahudrabadi manipur lenga ki meke digi soidana haksang sing asi gi DNA sample sing lawgadabani aduga manipur lenga na haksang sing asi gi manungda identify tawba yawrabasu sayul amagi manungda kanagumba singna claim tawradrabadi makoi gi pangthokpam thokwa aroiba mathok mangam pangthoklagani haibagi public notice ama mणिपुर लेंगाकना थोकपदसु अयाबा फिरे हाइके लोइनना हक्चांग अयाबा इम्फालदा लैरी हाइबगी वाकत लाक्लबनिना हक्चांग सिंह असिगी ख्वाइदगी नकनबा रिलीफ कैम्पदा लैरिबा मियोइसिंग नत्रगना अरोइबा मथौ मंगम पांगथोकपा ngamba मियोइसिंगदा लैरोन चननबगी थबक स्टेट लेंगाकना लौगतकदबनी थबक असि चीफ सेक्रेटरी अमसुंग डिस्ट्रिक्ट एडमिनिस्ट्रेशन लौगतकदबनी हानिसु खंगनगे पनबयाबदी सुप्रीम कोर्ट न खनखिबा हानागी हाई कोर्ट की चीफ जस्टिस गीता मिडल न लुचिंगबा कमिटी की रिपोर्ट असि कोर्ट असिदा सबमिट तौरखिबने रिपोर्ट असि की मतुंग इन स्टेट असिदा थोखरिबा इरांग सिंह नंबरम ओइदना लैखिद्रबा मियोइ सिंह हक्चांग सिंह क्लेम तौदुन अरोइबा मथौ मंगम पांगथोकपगी थबकदा अकंगनबा सिविल सोसाइटी ऑर्गेनाइजेशन सिंगना अथेंगबा पीदुना लाखिबनी आइबो वफमसु यावरे अदुगा हक्चांग सिंह असि अरोइबा मथौ मंगम पांगथोकनबा मणिपुर लेंगाकना मफम मपन खंदोकले हानसु फंगदोखिबगा लोइदना चीफ जस्टिस की मैकेदगिसु लैरोन चनबगी थबक सिंह अदु लेंगाकना खंदोकलिबा मफम सिंह असि नतबा अतोपा मफम सिंगदा पांगथोकलैदबनी हानसु खंगनखे पनबयाबदी ngasi चीफ जस्टिस न लुचिंगबा जज हमगी बेस न मणिपुर दा थोकलिबा थौदोक सिंगी मतंग दा ट्राइबल ऑर्गेनाइजेशन सिंगना निंगथीजना थिजिनबिना फाइल तौरखिबा पिटिशन सिंग पुथोक
tuna khanarappada ngasigi direction sing asi pikhibani maragasida khanganjava amaka Manipur local news channel ase strike lakwa maramna paw hapsaraklaroi loinana YouTube na channel ase delete tawbagi changsu yamna wangna leire aduna nungdigi phongwa paw se dagi pathoktu na tan jariba maruiba paw sing hasibo hana dagi interest leina tabiriba punamakna makata na taba fangna na bagidamakta description da pizarifa aikoigi ani suba Manipur news channel gi link aduda sanglaga yengbiduna subscribe tawbiram loinana ani suba Manipur news channel asibo hanagumna punamakna support tawbiu haiba wafam thamjari makatarakwa atopa pauda maidai nufising angang yamna pokviu angang sembada angamba mating pangani El Ramesor Aikoi maidai gi angang pokpagi sangasi 1.6 da laiduna yamna nemli Aikoi gi furubasi kanhana bagidamakta maidai nufising angang tarinifandagi tadana pokviu angang sing sembada nahasing punsilaga angamba mating pangani haina PDA gi chairman su eriba kairau AC gi MLA Laurembam Ramesor na fangdokre Ngarang MLA Laurembam Ramesor SPPM Salaisa Pibarin Ponsi Marup Amazong PDA gi staff sing loinana irang asina maram oraka kotha dagi lanje narabduna Langgol gi mung amada leiriba miron binupi amada sel gi mateng amadi chana thakna ba polam sing mateng pangki Tengbang pipa gi khonsada duda MLA Ramesor na hai haujik Langgol gi yum amada sangjapam lawduna leiriba naubi umathel dagine ma kotha da nufa amada mayum panbani magi masanufa mari amati nufi ama punna manga leire Lagliba January tha da angang amasu unaragani magi nufa na kotha da khulngak lagale heuri Magna masa yamna fokpa ngamliba asida puning thawgat pawoina amade magna January tha da angang unagadoriba asida asoyangam yautana ba haiduna sana thangna ba cheng jak yerum sangkom na chingbaga loinana khaiga nabadagi fangba senpham lufa lising nifuga mari asi khosinabani karigumba magna makata na tare chuba angang unarabadi magi maigedagi lupa lak amasu pigane man haiki lamdam masda awana landarakpadagi thokiba sahi taret khundakpa matam maduda maidai sing yamna siki Masidagi lamtam masida maidai singi missing asi adoki matik hantagi adoba matam maduda lairamba ifa ifu sin angang taruk tarita kita dana pokpadagi ngasi iram damasi kanduna lairibani handak thoklibe irang asinasu aikoida fara ama dambirabani missing jambana mai pagi haibasi khangle marmaduna aikoi maitaina sentok leite haiduna kibadagi angang ama ani dagi hena pokpa ngamdre masida karisu kiningai oide aikoi ga laiminariba mitai bangal sing angang nifan dagi tadana pokli aduga Kuki singsu angang manga dagi tadana pokli Makoi gi angang sing adu adumak yamna taraina yokli kotha dagi naubi gi masanofi hal kotha da lebe school amada boy faw leiba ngamdana leirambadagi masana hona jaduna Navodaya Vidyalaya selection phangduna chandel gi Navodaya da mahitamle asuna poklabadi afaba angang adumak yawrakani maidina sel thokte angang pokpa ngamloi hairibasi tanbadagi ni haina lawi BJP gi MLA asina makata na haiki malem gi oina angang pokpagi sang asi ani da hantagi matamda furbadu mutkiba yabagi lambi naksalakle haribane adoba maidai gi oina haujik angang pokpagi sang asi 1.6 da handagrabani lebaga si gi oina mi koti cham helabaso maidai gi oina yengbadadi missing adu aduki matek hanthare lebaga si gi oina family planning gi policy tawduna angang ani natragana amana leplasi haribasi aigoi gi oina indrabaso akai baleite Masi government ki policy asi singna banate missing jamsa da aikoi ki furbasi kanjana bane maramaduna angang yamna fokbiyo madugi pakhum pipirago hanadagi ahuna angang yamna pokpasing da mateng panglaga lagle matung dasu pangki gane angang yamna pokpa ma fa sing da masa sing leir lesu tambagi sana thangna bana singba punamba na mayam punsilaga mateng pangane aikoi maitai sing ki lanmi amagum da leibagi mathau su tare laik tamna thang tara singba haijinduna isari sa ngak tok chana bagi training tause Aikoi dagi hena pikpa lamda mi koti leiba yauri aikoi gi ramdam asida ahangba mafam kya ama leire hauji leire missing asi la kunthra yoba nadre aikoi missing yamanduna ifa ipuna thambiramba lamasi kanhana bahona rasi haina Ramesor na fangdoki Maira baibida nongbai kapse lamle ngarang amadi ngasi gi lonaba ahing nongyai adwaida pasoi police station konba moidang bo khunau lambida leiba maira paibi sanglen singda ahing jare tuna khul sanglipa maira paibi singda Sagang dapasina nongbai kapsen duna kihalam le hairi Fresna fangba paugi matungina thaudogasi ngarang ahing pung 12 minute mangharum chatpa adwaida moidang pok lomdagi ka ani humda tongduna lakpa masak khangdaba miyoi kharana moidang pok khombong lambi nakal tongan ba
mafamda leiba maira paibi sanglen kharada nongmai kapsilamlaga khonglei thuna moidangpok inter village road pauduna mamanglomda speed jangna thauduna chatkibani haire thaudu gasigi matangda pawhek phangbaga pasoi police ki team sing amadi sandren forcing laktuna moidangpok khombong pauna balambi amadi akoiba mafamda sagangdaba miyu sing aduge khongul liduna thiba humbagi thabak chathaki adubo miyu sing adudi fabangam kite haire nakala madana pangal nupi ama Assam Rifles na kanghre gamki fai khunda laktuna spy oina thabak tawi hana maral siduna committee on travel unity kodogi nupi wingi kangbuna fajinduna thamlambi pangal nupi ama kungani thoi suba Assam Rifles ki kangbuna kalaga sangmai police da khosina rakhe ngarang nubi dang waram pung manga minute jangkai rom tabada modwung area da maitai pangal nupi ama leibagi pau Assam Rifles ki kangbuna fangbadagi kodakta mafam aduda sangchen khibaga loidana nupi adu rescue tawraga ngarang nubi da pungmapan makhairom tabada sangmai police da khosina rakhibani Khergaw awang saval laikai dagi laikhidraba Firoz Khan kawwa amagi sahi kunga marirom surabi masanovi basai Feroza sahani vo spyni hana singnabadagi kodu women wing na fasin duna thamlambani magani rak subo oina mafamadu da diden tawbani maragasida kapsil lakre nongmai kapna bada kuki ani laikhidre Imphal East district ainaba Kangpokpi district ki singthak dagi maidai khunjing tamna kuki militant ni ana singnabasina nongmai kapselaktuna khanaba hauraki baga loinana tongan ba mafum sing ani da thokiba khutokna bagi thaudok singdana kuki militant ni hana singnaba ani sikre nongmai kapselapagi thaudok sing adu tha hasigi kunga manga kunga taruk amasong ngasigi numidang da Imphal East district ki Kangpokpi district ka lonaba mafum sing da thokibani ngasi numidang pung 3 minute kulrom tabada singthak ta leiba bangkar dagi thamna pokpi uyok singda nongmai maru marirong kapselakpadagi manak adwaida leiba maidai khunja sing safagada pamafam singda thaidok tuna leina ki haire thasi kunga manga amasung kunga taruk tuna jangang pokpi police na konba sabung ko khunau jangang pokpi santi khongban thamna pokpi amadi atai mafam sing chawrak na mafam nifalom da kang pokpi district ki singthakda nongmai maru kya kapselaki haire yumani ki yumthakda nongmai maru sing panba yauna lepa leitana nongmai kapselakpadagi khungak pasing aduna handuna kap ki amadi nakal ani ki marakta pungkhai mok nongmai kam naki adumai namang nongmai kap na bagi thaudok sing aduda mina sing basokpadi leiki di hairi nongmai kap bagi makol tabada police ki kangbu sangchilakpadagi nongmai kap na badu lep ki hairi panbiya abadi nongmai kap taraki ba mafam aduda leiramba bangkar sing namit khani ki mamangda Manipur police ki IG thamthing asang bana lusengba police amasong Assam Rifles ki kangbu na thugai ki bani adubo thugai ki ba nongan bada yamlaba miyo sing laklaga hana dagi Hena chawna bangkar sing saraga bangkar sing adudagi nongmai kap tharaki bani hairi haugiba November kunga manga amasung kunga tariet tan tongan na Bisnupur district ka tainava Susanpur district amasung Kangpokpi district ta thokiba nongmai kap na bagi thaudok anida koki ani sikre thasigi kunga manga gi thaudok aduna numit adugi ayuk angan bada Bisnupur Kafum lambi da leiba Jawfi kunda thokibani mafam aduda matik chana pharap kulai paiba Koki militant singa kuthok na bagi thaudok amada koki militant ni aiwa masi ki bani laikhiraba miyo adugi maming comment thang haugip gawi sei kunga mathoirom sure el phaikolun khundagi ne Bisnupur district ki ireng bandagi khara sangsil laiba Kangpokpi district ki manung chanba tingkai khulen manakta laiba mafam amada kuthok na bagi thaudok amada atofa koki militant ni haiba miyo amaso seke Paugili kunsina fangdorok pagi matungina pau fauna hautabadagi kuthok na bagi thaudok adu koki militant singi marakda thokibani amadi maduda miyo yama sikibani nakala maromdana ZUF na IM gi kedarama phakre ngarang yupung tararom tarakpada NSN IM gi ASO oiva kedarama Zeliyangrong United Front ZUF gi kedar sinano none PS ki manung chanba tuful area gi nongmai sindul da faraga pokre hari Fadana pokiba IM gi kedar adugi maming Lungmingdai Elias Wulsam Kamai sahini fuga manga apokpa Kondai Lung Kamai kawi tupul dagini hairi mahakwa ZUF ki cadre sing aduna kari maram gidamak faraga pukibano haiba kangbangam kidri amasung mahagi mari makhong khangdre thauduga sigi matang da All Zeliyangrong Student Union Assam Manipur amasung Nagaland ki President D Stephen Jemena thadora serola mana haujik oiriba aruba phibam asida India langa ka political negotiation taunarkliba lalawluf animakta asikma thaudok sing asi Zeliyangrong area sing da makatana thogan biganu amasung mian mi fun chatabagi mahudda ing tapa hanjilakna bakodong chaba ama pibiu an apel tawrakle lalawluf ani asik marakta thorakliba thaudok singna miamda aki tuzung pagalle hana sapong torakle
Maragasida UG Group amagi miyoising Delhi gidamak Impal thadokhe. Wari sanaduna waroisan ama purukna bagidamak Government of India ke sesber taunaduna pestok chadhagani thaurang lakiba. Manipur gi underground organization amagi miyoising ngasi Delhi gidamak Impal thadokhe hari. Bawasan haibada miyoising adu da lalawlup adu ki Central Committee gi miyut taret yawi hari Impal Airport gi satkiba miyut kangbu asi ngasi nungtil Delhi da thungkiba galoinana. Adu matam da India lenga ki mari leinaba Ministry ki officials singa pesto ki dama ceasefire agreement khurek pinaraba yai hari. Panmaya abadi Manipur gi UG Group amaga ceasefire agreement taunana bathabak laukali haina. Phongdo ki Chief Minister N Biren Chungarang nungtil Impal thado ki dun haujik laibagasi ki konung Delhi da leirak libani. Keva versus Subhash Chandra election petition ki final hearing December manga da lepre. Nawriya pakhang lakpa AC gi MLA Sagol Sem KV Devi ki mathakda Hanagi MLA Soibam Subhash Chandra na thakiva election petition ki final hearing mathang ta December manga da lepre. High Court of Manipur ki Justice Ahandem Bimol gi bench na election petition asigi aroiva hearing ki matamasi December manga da pangthong na balep ki bane. Election na duda Nawriya pakhang lakpa assembly constituency gi oina midi boy ke pa Soibam Subhash Chandra na MLA KV gi affidavit da aranba ke yawi haina High Court election petition thaki bane. Nawriya pakhang lakpa assembly constituency da miri poi ki Soibam Subhash Chandra na election ki affidavit ta aranba wafum kya MLA Kevin Hapsili han maral siri samaruk da leiva Little Master high secondary ki class 10 pass ta wi han valli adwo Board of Secondary Education Manipur bosem da RTI tharuba matam da school asidagi Sagol Sem KB kawa amata pass tawramba laiki de hairi masida natana date of war ki matang desu document amaga ki marakta manadava kaya yawi anusmaka tari pangthok be state assembly mikal aduda AC asigi oina mirep oikiba Soibam Subhash Chandra NPP ki ticket da mikal thengna duna anisaba tahauki bane sanalaibak pause gi sahi yankai bafung pharak pagi tawram pangthokre Manipur gi apunba ki saktam da singrapa kudima punna thengna minache se minister lamdamasna awaba tarakwa matam da yunako na mai leituna cheloi iravanta Sanalaibak pause haudokiba sahi yankai subagi goldal Zubli ki thoram Manipur ki Chief Minister Nongthom Biren na mai tangbal logduna Node AO sida leiba hotel Impal ki sangai holda pangthokre Tharomadu chief guest ki warol piraduna Chief Minister Nongthom Biren hai Sanalaibak pause na sahi yankai mafung pharak pagi thoram ama pangthokba je aigoi punamaki chawthok chaningai ne Sanalaibak na pharak bai basi Manipur pumbagi oina Sanalaibak na pharak bai basi Manipur pumbagi oina yai phabane Media House asi matamga Chana Banova infrastructure kya ga loina na sangbalagani haiba tabada nungaiba fawi Media ki lamdadi Manipur atopa state sing ki yang nabada atumak thak wang na leirabane Mana makatan hai paumi ki sinpam asidi lisangsin awaba kaya mayung na tun atumak laglabane Loina na paumi haiba simaktabu talab ki natragana sel thonggi wakhal khakta khanbagi mauta laiba ki change songjaba pamjaba miyosin namna thabak tauba leiribane Masih khang na miyam na amadi publisher sing na so paumi sing ki yai fana na pathabak bakat pa mathau tai lenga ki maikedi ki so CM ST ki card fanganduna amade pension scheme na sing ba haudok tuna paumi sing ki yai fana na bale palaitana hona duna lagli amaramda Manipur da hojik thokli bo wathoga si sahi kya ki mamang di ongkatuna lagpa sing adu photorak pani aina lawe augi bakumja lising ambaga sampan omfogani thoi ambaso lising ambaga sampan marfudrani fanda Manipur ga jumro nari ba Myanmar da thoki bo wathok sing adu kupna nainaba sangi lamdamasida sahi taret khuntak pathoki ba sahi chani rom tamak ngai ba ni abasi aigoi purmana kaw thoki bagum tawre asungba awaba singa si punna ningsing binatuna section tharang lokhat pam thoge Manipur da hauki ba sahi khara khak asida district ani ahum da nawba khol sampan marfudara taruk thorak bai basi asobo wang amani asigumba pibam asida lamdamasi bo mara tapna tangdu laithana amade nuayai fana lahen bangam nana bagidama state asida soi basing asi thidoktuna chapchana thengna howa change Maduna trabadi nayom sinbadu handoktana thamlaga cancer oirakpa ngai voina thokani mapan thongda fajana leiraga matam amada hektama kai khiba yabagi phibamda thambai yaroi haiba wakhalonda gi paikhat pam thokpa thabak paikhat pani maramasna status ibu yai fanana bagidama miyam nama to ina funna hot namina ba changi hairi mana makhatan hai lenga ga sigi wena di afaba thabak torokpada athingba pibagi wafam leite Augi basahi kya asda yunako group na paikhalakli ba thabak thoram sing ase yamna puning tawani ngai ne mai masin tambagi lam asida so group wasna lam damasida so thodang amalawduna lagli
Maram asina group asigi makhada university linkatbagi wafum outdorakpa asi yamna afaba khongthang amani. Masuna state asigi higher education da asowa mating oiragani. Lunana civil service ki coaching center amahang lagani hariba asisu afaba khongthang ne. Lamdam asigi nahasina civil service da thabak changbagi maruiba amadi tangai fadabadu kupna nainaraba tungda lengagasina competitive examination sing goiba aganaba coaching phawba hawdokiba laikrabane. Lamdam asigi miyamda hai sing bagi sang asi yamna wangna lai tawbadabo amaga mating pangnaba amadi saugatmina bagi sang asidi adumak wana lai. Adu bhawkiba matam khara asidadi hana ga manadaba mongda punna thabak tawminarakpagi mami uwa fange. Manipur thukli bihirang asidi kanagumba kharana atamnana singdarakpani asigumba singnarakpa kaya asidi makhatana su lepa leitana thengnarakigani. Nagalamaromda Kamjongda Myanmar ge myoi chamfan chenchilakle Manipur ko jumlo nariba Myanmar da laingak wariba military junta gi matakta lebaga dugi lalawlup kyana hogiba October gi arweba saihul dagi akan bamongda landa silaktuna kangkhong saiba piba mamada lakpadagi Manipur gi Kamjong district Myanmar macha champalom chenchilakre hai thajaba yaba mafam dagi phangpa pawgi matungina Myanmar refugee singado border pillar number 102 rom dagi chenchilakibani thawdok atuna maram oraga state amade Central government ki maike dagi akan ba section tawrang lakwa bitop sing khanthok pa hokre hari aroi the content sing asigi markui ba pau khara asiba pau dam jari ba Manipur local news YouTube channel asidagi yang beri ba punama padaga jari channel sin atom da kana badi subscribe to be business subscribe to be romoloina like and share to busuka wi ko nama po amakhana thaga jari